Wari chafuna tabiribasingbu taramna oksari. Ngasigi tangkak asi haujadringayda tabiribasingda ningsingjaba amana. Wari asi kanagumba amataga mari lainajade. Pumnamak wakalna sagatjaba ngaktani. Lobirasi Basanti Kangjamge mihing mari suba tangka. Hentoisu khonjel hauna Pritambu kaurai. Pritamsu masagi China pumba kau kipagum. Khonglei thuna sensilaktuna hentoibu ok tawgi tawada makhoi animak loina tusile. Hentoisu laimaida yeisinduna ta khibana maram oiraga ngaihak tangdi gyan mangle. Pritamsu adu mangai. Madugi chairak adudana hospital adugi manungda lairiba mi singdu thongnawdagi kirup yengduna lairi. Khanghodana miyoi adu makhada muksong tharaktuna makhoi anigi mamangda leplare. Tanja aduda Prasantadu tapna sangsilaktuna miyoi adugi mamangda amuk leplare. Miyoi aduna Prasantada yenglaga hari. Nangsu aigi taibangda tinba hauruklaba. Adu hairaga akiba phanglaba saktam adu maya launa kathoktun roglai. Prasantadu wahai amata kumde tuminna lebre. Miyoi adu henthoi amadi Pritam anigi manakta asum changsilaga henthoi gi mamaiduda tapna nanthaba haurai. Ngasai makai gyan tarudrabi henthoi tu miyoi adugi juju lauraba makut aduna magi mamai aduda thenglakpa adudadi gyan lakpa male. Mamitu tapna panglai. Matam aduda miyoi adugi masaktu hek ubaga henthoi khanghodana lauraga phuk haugalai. Miyoi adusu henthoi hek hawat kibaga Pritamda mok onsinduna Pritamgi masadagi I kitang tholak ibadu lek tawgi maraidu sangna tingthorai. Matam aduda henthoi mathaktagi tarakpa usa ama tap pairaga miyoi adugi makokta sapu kanna thomtatkre. Miyoi adusu makoktuda makhutuna haipet lamduna pairaga henthoi bu sauna yenglai. Matam aduda Prasantana henthoi gi mamangda sat lepsilaga hari. Nangna magi lamba tawbadi nangi phajapam lairoi. Madi nupini. Aduga nangna nupani. Karigumba laibak chang yengnarabasu aiga oina lamba tawse. Matam aduda henthoi mapi tana kaplaga Prasantada kawi. Doctor. Tasengbagidi Dr. Prasantadu migi wakal cheli. Hausin magi saktam olabasu magi thamoidagi mi ama oina mi amada pokadaba minungsi adudi adu maklengdana lairi magi thamoida. Miyoi adu Prasantagi wadu tabada asumna harai. Pare nanga aiga laibak chang yengnarasi. Nangna ngamlagana aigi punsisi mikupsida mang oikrasano. Aduwa aina ngamlagana nangda natana khulasida lairiba mipung kudingmak aina hatkani. Asumna makhoi ani wafamdu yanaraga lambagidamak sem saba hokre. Hentoisu Pritambu masa nomlaga gyan laknana bahonari. Miyoi aduga Prasantagasu khut thana bahorakle. Miyoi aduna Prasantabu hatawi tawrakle. Matam aduda Prasantasu masado sat laithoklaga miyoi adugi makhutu laitheke tawi. Adubu ngamdre. Ngamdrabasu ngamdana masado chokthaba laitana miyoi aduga lamba tawri. Adubu miyoi aduna Prasantabu maithiba piki dawre. Mikuk kharagi matung Pritam gyan lakle. Matam aduda Prasantana harai. Chalo nakhoi mafam asidagi. Mahakna haribadu ma maithiga dawre khangbadagini. Asumna ngayak phunaraba tungda miyoi aduna Prasantagi makut animak loina thudekre. Prasantadu China phauраktuna kanna laurai. Pritamsu mateng pangba ngamdabagi. Pritamsu mateng pangba ngambagi thongna leitre. Pritamsu mateng pangba ngambagi thongna leitre. Miyoi aduna amukasu Prasantagi makhongtu tap pairaga nama thudekre. Matam aduda henthoidu kaptuna yengle. Prasantadu phana warabasu asumna harai. Henthoi aina nakhoibu kanba ngamlaroi. Aduna Pritambu puduna chatkro. Ai yararoi. Wahi adu tabada Pritam amadi henthoi anidu thamoi sokna nungaitana chap manana kaurai. Doctor Prasantadu makha amuk tarai. Doctor Pritam aigi aroiba matam yaurak tringai tanja asida wafam amatang nafamda sinajaramge.
ꯄ꯭ꯔꯤꯇꯝꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯇꯧꯔꯤ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯄ꯭ꯔꯁꯥꯟꯇꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯗꯨ ꯄꯥꯛꯊꯔꯒ ꯃꯔꯩꯗꯨꯅ ꯁꯥꯡꯅ ꯁꯥꯡꯅ ꯂꯦꯛꯇꯨꯅ ꯊꯛꯂꯤ ꯄ꯭ꯔꯁꯥꯟꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯍꯜꯂꯛꯈꯤꯅꯤ ꯈꯟꯗꯨꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯗꯣꯝ ꯂꯩꯍꯧꯔꯤꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯔꯥꯏꯕꯛ ꯊꯤꯍꯧꯒꯗꯧꯔꯕꯤ ꯇꯅꯨꯕꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯃꯥꯅ ꯑꯩꯕꯨ ꯍꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯑꯗꯨ ꯍꯥꯏꯔꯒ ꯄ꯭ꯔꯁꯥꯟꯇ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯦ ꯄ꯭ꯔꯤꯇꯝ ꯑꯃꯗꯤ ꯍꯦꯟꯊꯣꯏ ꯑꯅꯤꯗꯨ ꯀꯞꯂꯒ ꯁꯣꯏꯗꯅ ꯇꯝꯒꯦ ꯗꯣꯛꯇꯔ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯤ ꯄ꯭ꯔꯁꯥꯟꯇꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯆꯠꯂꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯀꯦ ꯈꯟꯗ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯀꯥꯔꯣꯝꯗꯨꯗ ꯑꯣꯏꯅ ꯆꯪꯕ ꯍꯧꯈ꯭ꯔꯦ ꯃꯈꯣꯏꯅ ꯈꯤꯇꯪ ꯂꯥꯛꯄ ꯍꯧꯔꯛꯄꯗ ꯌꯥꯝꯅ ꯍꯧꯕ ꯈꯣꯟꯖꯦꯜꯅ ꯂꯥꯎꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯁꯠ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯄ꯭ꯔꯁꯥꯟꯇꯒꯤ ꯍꯛꯆꯥꯡꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯤꯑꯣꯏ ꯑꯗꯨꯅ ꯄ꯭ꯔꯁꯥꯟꯇꯒꯤ ꯃꯊꯕꯥꯛꯇ ꯅꯦꯠꯂꯒ ꯃꯉꯛꯇꯨ ꯊꯗꯠꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯗꯨ ꯃꯆꯤꯜ ꯃꯦꯟꯁꯤꯜꯂꯒ ꯀꯞꯂꯤ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯄ꯭ꯔꯁꯥꯟꯇꯒꯤ ꯃꯉꯛ ꯑꯗꯨ ꯊꯗꯠꯄ ꯃꯇꯝꯗ ꯄ꯭ꯔꯁꯥꯟꯇꯗꯒꯤ ꯀꯥꯞꯊꯣꯔꯛꯂꯤꯕ ꯏ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯃꯥꯏꯗꯨ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯪꯗ ꯐꯥꯎꯕ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯇꯥꯏꯕꯪꯗ ꯎꯔꯕꯗ ꯃꯤꯑꯣꯏ ꯑꯗꯨ ꯄ꯭ꯔꯁꯥꯟꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯆꯤꯛꯇꯨꯅ ꯆꯥꯕ ꯍꯧꯔꯛꯂꯦ ꯄ꯭ꯔꯤꯇꯝꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯗꯨ ꯄ꯭ꯔꯤꯇꯝꯒꯤ ꯃꯈꯨꯠꯇꯨ ꯁꯝꯂꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯏ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯣꯡꯅꯥꯎꯗꯒꯤ ꯎꯅꯔꯤꯕꯅꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯃꯨꯛꯇꯪꯗ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝ ꯁꯤꯁꯇꯔ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝ ꯋꯥꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯟꯅ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯀꯥ ꯑꯍꯨꯝ ꯃꯔꯤ ꯊꯣꯛꯅ ꯂꯩꯅꯔꯦ ꯄ꯭ꯔꯁꯥꯟꯇꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏꯁꯨ ꯀꯤꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯄꯪꯆꯦꯟꯗ ꯆꯦꯟꯅꯈꯤꯕꯗꯨꯅ ꯃꯈꯣꯏꯁꯨ ꯃꯦꯟ ꯃꯥꯟ ꯇꯥꯅꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯅ ꯄ꯭ꯔꯤꯇꯝꯕꯨ ꯊꯅꯝꯂꯒ ꯗꯣꯛꯇꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯏ ꯍꯦꯟꯊꯣꯏꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯍꯤꯗꯥꯛ ꯈꯔꯁꯤ ꯄꯨꯗꯨꯅ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯗꯥꯛꯇꯨ ꯍꯣꯕꯦ ꯍꯣꯕꯦ ꯄꯨꯗꯨꯅ ꯀꯥ ꯑꯃꯗꯒꯤ ꯀꯥ ꯑꯃ ꯐꯥꯎꯔꯒ ꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯒ ꯂꯣꯏꯅꯔꯛꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯊꯨꯗꯦꯛꯈ꯭ꯔꯦ ꯍꯦꯟꯊꯣꯏꯗꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯍꯦꯟꯊꯣꯏ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯕꯨ ꯍꯥꯟꯅ ꯐꯅꯅꯕ ꯂꯥꯌꯦꯡꯂꯨꯔꯣ ꯃꯥ ꯍꯦꯛ ꯐꯕꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎꯄꯥꯏ ꯀꯌꯥ ꯌꯦꯡꯂꯒ ꯆꯥꯍꯤꯡ ꯆꯥꯕ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯔꯛꯎꯀꯣ ꯍꯦꯟꯊꯣꯏꯁꯨ ꯃꯥꯅ ꯀꯟꯕ ꯉꯝꯂꯔꯣꯏꯗꯕꯅꯤna ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯀꯝꯗꯧ ꯍꯧꯔꯤ ꯃꯥꯅ ꯐꯥꯔꯤꯕ ꯗꯣꯛꯇꯔꯗꯨ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯍꯦꯟꯊꯣꯏꯗꯨ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯃꯥꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯁꯤꯡꯀꯩꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯥꯍꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯄ꯭ꯔꯤꯇꯝꯅ ꯈꯨꯝꯂꯛꯏ ꯍꯦꯟꯊꯣꯏ ꯑꯀꯟꯕꯒ ꯂꯝꯕꯥ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯀꯅꯥꯒꯁꯨ ꯂꯝꯕꯥ ꯉꯝꯂꯔꯣꯏ ꯅꯨꯡꯒ ꯌꯦꯔꯨꯝꯒ ꯌꯩꯅꯕꯗ ꯀꯅꯥꯅ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯍꯤꯗꯥꯛꯁꯨ ꯍꯥꯞꯄ ꯂꯣꯏꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦꯟꯊꯣꯏꯅ ꯗꯣꯛꯇꯔ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯏ ꯊꯛꯂꯒ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯦ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝ ꯃꯗꯨꯒꯤ ꯃꯔꯝꯗꯨ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨꯁꯨ ꯑꯇꯩꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯥꯎꯔꯛꯏ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝ ꯅꯪꯒꯤ ꯈꯣꯟꯖꯥꯁꯤꯡ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ
mikap miraukol tadana leihange khallabadi Henthoi do aingonda sinaro magi punsi mangkraga atai miyoi kayagi punsi kanbaga magi punsi hinglaga atai miyoi kayagi thawai mangduna khul asida leiba ngamdaduna question chenbaga kanana phabage asumna lawbudu taraga Henthoi haifam tawpham khangdre haibadi ma masasi kanano kari maramgi miyoi asina mabuta tanaribano aduga mana mayamgi mahut sinba yaragana ma oina miyoi asigi makutta tahan krasira khul asigi yaiphanaba asumna tare tara thokna khanba horakle pritam su wakhaldi khanba lepanate mamit usinduna leiribani asumna numit su amuk takre hospital duda leiriba miyam sing adu su chada thaktabagi masa singdu loina turoi ngaroi tawrabani numit kayani bo leirugani mafam aduda asumna miyoi adu hospital ki ka khuding chang duna koyeng yengi khul adu tariba yum sing adu su thong loina lon sinduna hospital du leiriba miyam sing adu tek ta kaida bu oirasunu haina isor bu khurumjari asumna ahing matam oirakle hausikti pumchik chikle matam aduda pritam du ka amada Henthoi ga loina na laklami miyoi aduna su makoi bu senaduna ta leiribani aduna makoina tumin laklabasu miyoi aduna khangkre madugi tanja aduda Henthoi na harai doctor mi ama lakbagi samel pangi wahi du hek tabaga pritamna Henthoi bu makut samlaga ka amada oina lotun laikre pritam masadu khara thuna pharapa si khaktane mana khaliba miyoi adusu makoi anibo uraktrabada manam sut namlaga septha duna yenglai Henthoi na su lagiba misak asi kanabu oiribano khanna makoina leiriba mafam adudagi hairap cheptharaga yenglai miyoi aduna su yenglakpaga maba chanakre adubo tasengna miyoi adunadi uba nate Henthoi gi wakhalda ukre haina khanjabani manungdagi yenglakpada mapanda leiba mido laina uba phanglabasu mapanda leiriba midunadi manungda leiriba mido uba ngamloi haibadi makoina leiriba mafam adugi ahoba makul amadagi lona yenglakpana maram oiraga matam aduda Henthoi do machindu magi makutna sat menchilaga walduda tap napsilaga leiri pritam su Henthoi gi mataudu khangladuna chirol tawduna hairi ibani sida lei haibasi wana hek khangba thoklabadi ngasi haiba numitsi ibani gi aroiba oigadoribani asumna wari sanari ngaiduda miyoi adu makoi anina loliba adugi mapa chap chana leplai Henthoi du kibana loire sordu phawba honba kire miyoi aduna takhini khanbada pritam su makhongdu yamna chikle khangbada ware miyoi aduna mapandu da leplaga akoi badu leiduna yenglai miyoi adu makoi anina loliba mafam adugi mapadu maktada makutu tapna sum lam thokba horai Henthoi du yam kina amukasu septhaduna yenglai adubo miyoi adugi makutu man leiriba mafam adugi walduda ngaklaga amuksu septhaduna yenglai pritam su miyoi adugi makutu ure adubo masada khulai amata yaudabanina karisu upai leitre makuta khulai yauramlabadi miyoi adugi makutu kaklambasu yabani tanja aduda ka amadagi nahebagi khonjel ama tarai madu tabada miyoi adu mamai sat leithokre Henthoi su madu khangladuna chikpa saba phauruktuna chaina khangliba pritamdo tapna hukat piraga asokpa mafam aduda tapna nanthaduna leiri somdana miyoi aduna tariba nahebagi khonjel adomda makhongdu thangba horakle Henthoi du mirak narak yenglaga amukasu chepthaduna yengi adubo miyoi adu makhoina leiriba mafam adudagi chatkre madugi tanja aduda Henthoi na pritambu samlaga makhoi anidu amuk thoklakle somdana miyoi aduna haujikta takiba nahebagi khonjal adugi manakta yaurakle matam aduda ahal oirabi nupi amana yamna wana leibadu urai miyoi aduna sangsilaga nupi aduda thenge hek tawbaga nupi adu swai mangkre miyoi adu ingak ngai
asumna nupi aduna mafam hongduna miyoi adu asum puduna thorakle somdana pritamna hospital adugi hidak thamliba ka aduda changlaktuna hidak ama koithi thiri asumna tawri ngai duda nong sungankre namit ki mangal du upada hospital aduda leiriba mi singdu hainingai leitana haraurami mayumda hallagani khanduna asumna sum haukituna chayol ama haukre hospital duda leiramba mi singsu loina mayumda hankraga makhoi saphagada mafam yengduna khul hongbasu yaunakre haukiba chayol aduda pritamgi masasu nongmagi asum pharaktuna hanagumna makhong makhot lengba khotpa karisu akaiba leitre adubo makhoi hospital aduda adumak lehori maramdi henthoi tanarakpada chamlaba khunja sing aduda onsinduna mihat mipul kaya satharakpa yai khanduna adubo makhoi gi mayum lomdana kamdori makhoina mayumda halaktraba aduda loina pakatnare somdana hospital adu pumchik chikle kana su leitre adubo hospital adudi leiba ngamdre mi asiba kayagi hakchangdu patha pumtharakpana maram oiraga henthoi manaton mensenduna phanawana khangjaribani makhoi ani khaktangai horaba hospital adu ubada pritam thamoi sokna nungai kide haibadi mahakna hospital adu sagat chakiba matamda achouba asa amaga loinana sajakibani adubo ngasidi magi pandamdu phangdana loina mang takle henthoi du doctor pritam gi matau yenglaga yam nungai jaramde asumna numit adugi ahingdu nungsit yamna susile nongsu akhak arauga loinana atiyadu pumam mamkre maisu lakte makhoi anidu waldu da nga tharaga ungduna leiri aduga pritam gi wakal da su hangle henthoi kanano kari maram gi damak mabu miyoi asina tanariba atai leiriba mi khaina khangdraga henthoi amadi mabu na matau karamna khangliba asumna leiri ngai chairak aduda makhoina leiriba ka adugi thongdu mi amana nambagi maung tawrai anidu amana amada yenglai pritamdu henthoi gi makutu jejet pasalaga tumin layu haibugum tawri makhoi anigi miteng adudi thong aduda thamli aki tujungna yomlabi henthoi tu pritamda jejet konsinduna kapli matam aduda thong adu phaudoraklaga mi ama changpagi mami tabadu ure thongnawdagi phaujilakliba nonggi mamit aduna kuphet kaphet ngalakpa aduda matam aduda makhoi animak yamna pakhatuna phuk haugatlaga chap manana hanglai kanano mi changlai makhoi mamangda lepkhre haibadi khangnabasu chap chana masak obadi natri makhoi animak kibana loire makhoi ani khakta ngai bagi pukning dusu pisak pikshin dun leiringai aduda adumna tawraklaba adudadi nongsu nanghauraroi matagum hekta haitharakle nongsu bagi makolna pomnin nille nungsitsu lepa leite sitliba malem leimaise humduna purage matagum thingbinaba khambinaba leitana maning tamna sitli nonggi akhak arauna braja tabagum khangna khongle henthoi amadi pritam anidu hingadaba sumandre makhoi gi wakhaldu sauthu u haiba yadre karamnadi sauthu u haiba yagani tawriba mawung aduda henthoi du kapladuna leijabi thona pomba puthoklaga kanna lawrlami amamba marak aduda kanano haujik sida lepkhiba misakto karigino nakhoina aibu koitan tanaribase aise kanano aina nakhoida kari lanki asumna henthoi kablakpaduda pritamdu henthoi bu tapna konsilaga themjin biri madugi tanja aduda masamdu pokna pungong ngaurabi yamna solabi nupi ama leptuna magi masaktu mayek sengna uhalai matam aduda anidusu ure nupidu thongnawdagi phausilakpa nonggi kuphet kaphet phaglakliba mangal aduda makhoi animak nupi aduda yenglaga chap leptuna leiri nupi adusu makhoida yengduna leiri nupi adugi mawong matawdu yenglaga hairai henthoi nahakpu kanano matam aduda nupi aduna tapna hairai nakhoi aibu kigano ngasidagina chahi cha kaya
mafam asida leiraklibani. Aduga amana aisi asiba thawai su natte. Ai ahingba mini. Nupi adugi pakum tabada anido ingak ngai. Nupi aduna makha taraduna amuksu hari. Aidi oningbा sayon onba ngami. Taibang mi oirabasu aingonda laigi sakti yawi. Maram aduna ngasisu ai hingduna leiribani. Nupi adugi wadu tabada henthoi amadi pritam anido makoi gi thamoida wahang kaya hangba horakle. Nupi aduna hairibu wafam asibu oithokpa yagadra haina. Matam aduda henthoi na makut anido lonaraga laimaida kuntaraga nupi aduda hangai. Ima di chahi kaya leiraklabanina mafam asi soidana khanglamgani. Aisi kanano kari maramgidamakta aibo ahingba mi halaga chaba miyoi asina tanariba aduga mana kana. Nupi aduna khumlai. Ngasidi matang chadre nong haige ai chatleko. Asumna nupi adu kadumda chatkibano khanghaudre. Makhoigi mitmangdagi adumak mangkhre. Nupi aduna hek mangkibaga haujikta chukiba nong setkiba nungsit akhak arau pumbasu loina phakre. Asumna anidu ahingdu masu haukre. Haukibadani ahing mali adubu makhoi anidadi karisu khetnaba leiramde. Ngarang nupi aduna chatkraba matung mangni khangde karini khangde pritamna tumdana mangliba mamang aduda nupa amana laktuna hairamba thabaktu pangthoke haiduna nonghek nganbaga anidu hospital adugi manungdagi thoglai. Matam aduda makhoi senaduna ta leiriba miyoi aduna uraduna khonglei thuna mafam aduda lai. Makhoi anisu miyoi adu lakle khangbadagi ka ama phauraga chelami. Miyoi adusu adum leptana tanarai. Wari asigi mathangi part ngaiminasi.